अहानबदा मरोइबा पाव पिजरी महात्मा गांधी की मपो कुबोन मरी लेना नेशनल क्लीनलीनेस डे थौरम गसी इम्फाल लेबा गांधी मेमोरियल हॉल दा महात्मा गांधी की कुबमदा हेकलक तबदुना पांगथोक्रे हिंसा याउदबा वायलेंस याउदबा इहौतना निंगतंबा पुरखिबा महात्मा गांधी नि हाइना CLP लीडर ओक्रम इबोबिना फुंगदोक्रे अमदी इंडिया दा हौखिबा पुंग पुनमरी दा नौना कोविड-19 पॉजिटिव ओइबा मियोय लिसिंग हमगा चहुम हुपुतरा मंगा थेंगनख्रे मियोय तरा निपाल ना लैखिद्रे Krumzari, Pony TV na pizaba nung tilgi Manipuri pao yung tabiri basingbo Jennifer Sharma na taram nokjari. Hausek pao sundok na pizari. Mahatma Gandhi ki mapo kumon gamari lenyana National Cleanliness Day thauram ngasi Imphal da leiba Gandhi Memorial Hall da Mahatma Gandhi ki khubamda haikat laikat tamduna pangthokre. Manipur lengang na sinduna pangthokiba thauram aduda Chief Minister N. Biren, Mahut Minister WANGKHEMCHA, Youth Affairs and Sports Minister K. Govindas, Medical Health and Family Welfare Minister Dr. Sapam Ranjan, Water Resources and Relief and Disaster Management Minister Awangbok Niumai, Social Welfare Minister Haikam Dingko, Rajya Sabha MP Lesim Basana Jauba, MLA Singh Amadi Makok Thongbo Civil Amasung Police Official Singsu Sarukyaki. Thoram aduda wangang laduna Chief Minister N. Birena, India pu British ki makutagi ning tamba fangna bahotna bada, Mahatma Gandhi ni laukiba thodang singi wafam thamladuna, lamdam asagi pukri turel kaithilna chungba sing, lu nana thamnaba aikhoina mafam jana fatta haudi langthokadabani loinyana, kangpok pigi mafam da Imphal turel sengdok pasu, thabak su paikhatpa haure haina fungdokhi. Mahakna makata aduna, District Commissioner Singh amadi local MLA Singh kutsam naduna lamdam asibu lu nana thamnaba mass awareness ama district kuding da solid waste management samgatuna fatta haudi hundok fam thambagi apambasu fungdokhi Manipur pumbada lu nana thamba rural da water body da marketplace da phattaba langsindaba phattaba thamdaba gai gi area da club sing likai sing adum semse ya pone apagam da dumping center ma phajan to thoga tawraga local MLA duga tanaga phattaba sing da namsalaga khara yang palakpa kanda acid kumba hajalaga taw mangala adum taw ge di loina ya pone adu kitang ikoi government side ke shumadu mahut ki leiriba adu deputy commissioner ki leiriba sinda local gi civil society sing local club sing da matu mating piraga masigi mass awareness ama district wise solid waste management sambat pagal loina na deputy commissioner sing ki kuthang da aikhoina club sing da laikai gi leiriba leaders sing da kari mating piraga na dumping center siam ya bage to lamjau da phataba ta handa ya bage do honorable MLA sing mafam du leaders sing ta na piraga to honingi madumai ngasi ki sumana misigi kudong sabalorga deputy commissioner me amda appeal tokjari Anti-national oiba thabakta natraga makhal amatagi crime da senyaram hairoi singi record police station kuding makta register thamgani haina Chief Minister N. Birena fungdokre wafam masik ngasi Mahatma Gandhi ki mapo kumon gamari lenyana National Cleanliness Day gi thoram ama Mahatma Gandhi ki khubamda haikat laikat tamdura Gandhi Memorial Hall da Manipur lengak na sinduna pangthokiba aduda fungdokhibani mahakna haikibada laibak sin batungna aingi wang mada thabak torambagi Popular Front of India PFI su thingzinkre matau asigumna Manipur da su hawgalakliban ha sing natraga mahairoi sing crime da chenabara kanana karino kanagi guidance makhada karamba anti-national gi thabak da chenabara natraga outpost thamnaraga thabak torambara natraga tawdabra haibana chingba sing kupna yengsinli haina fungdokhi mahakna makhata aduna crime gi thabak da chenaramba mahairoi amadi naha sing direct tamba loirba matungda service verification tawbada bera thanglakpa yai masiga mari lenyana yengsinnaba akanba instruction su piba laikhrabani haina fungdokhi anti-national aduga anti we boy khoi any kanom taro ko thati get kanena leibo kangbu gise satro gere anyway gra masi identify taro kanda youth sim da koi hayang moi gi service career am thina sokane koi police verification hayang service sama ta woda police verification loi lakane aduna koi is and every police station da high bus ma ina crime da chenaba che PFI ben taro kare ko Popular Front of India ben taro kreba sai da ma pung yamna loud na tawramba kolamba tawba maya dunia da ni thapadu evidence phanga kan ai khoi gu ju slightly kana gi guidance ma kha da walk to kana no kana karino outpost samna samna da ma kan observe to
ꯑꯗꯨꯒ ꯑꯥꯎꯠꯄꯣꯁ ꯁꯝꯅꯔꯒ ꯋꯥꯛ ꯇꯧꯔꯝꯕ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜꯒꯤꯗ ꯁꯣꯛꯍꯜꯂꯝꯕ ꯑꯦꯟꯇꯤ ꯁ꯭ꯇꯦꯠꯀꯤꯗ ꯑꯗꯨꯝꯕ ꯇꯧꯔꯝꯃꯒꯗꯤ ꯍꯌꯦꯡ ꯃꯣꯏꯅꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯦ ꯑꯩꯈꯣꯏ ꯂꯣꯏꯔꯦ ꯑꯊꯕ ꯂꯥꯏꯔꯤꯛ ꯇꯝꯕꯒ ꯂꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯃꯣꯏ ꯁꯥꯔꯚꯤꯁꯇ ꯕꯦꯔꯥ ꯂꯩꯔꯦ ꯁꯤꯃꯗꯤ ꯑꯩꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯐꯖꯅ ꯂꯩꯈ꯭ꯔꯦ ꯑꯦꯅꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯀ꯭ꯔꯥꯏꯝꯗ ꯀꯔꯤꯗ ꯑꯗꯨꯒ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯣꯏꯕꯗ ꯏꯟꯚꯣꯜꯕ ꯇꯧꯔꯝꯕꯁꯤꯡꯗꯤ ꯃꯣꯏꯒꯤ ꯔꯦꯀꯣꯔꯗ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯗ ꯑꯦꯁ ꯂꯣꯏ ꯊꯝꯒꯅꯤ ꯍꯛꯆꯥꯡꯗꯒꯤ ꯏꯔꯤꯛ ꯑꯃꯠꯇ ꯇꯥꯗꯅ ꯕ꯭ꯔꯤꯇꯤꯁꯄꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤ ꯃꯍꯥꯀꯨꯝꯕ ꯂꯨꯆꯤꯡꯕ ꯑꯇꯥꯡꯕꯅꯤ ꯍꯥꯏꯅ ꯀꯪꯒ꯭ꯔꯦꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯀꯪꯒ꯭ꯔꯦꯁ ꯚꯋꯟꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ ꯆꯥꯝꯃ ꯌꯥꯡꯈꯩꯍꯨꯝꯗꯣꯏ ꯑꯃꯗꯤ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯒꯤ ꯆꯥꯝꯃ ꯇꯔꯥꯅꯤꯄꯥꯜ ꯁꯨꯕ ꯕꯔth anniversary-ꯒ ꯃꯔꯤ ꯂꯩꯅꯅ CLP-ꯒꯤ ꯂꯤꯗꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯍꯥꯏꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ CLP ꯂꯤꯗꯔ O ꯏꯕꯣꯕꯤ MPCC-ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ K ꯃꯦꯘꯆꯟꯗ꯭ꯔ ꯑꯃꯗꯤ ꯀꯪꯒ꯭ꯔꯦꯁꯀꯤ MLA-ꯁꯤꯡ ꯍꯥꯟꯅ MLA ꯑꯣꯏꯔꯝꯕꯁꯤꯡ ꯑꯃꯗꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯊꯧꯃꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ CLP ꯂꯤꯗꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯍꯥꯏ ꯍꯤꯡꯁꯥ ꯌꯥꯎꯗꯕ ꯚꯥꯏꯑꯣꯂꯦꯟꯁ ꯌꯥꯎꯗꯕ ꯏꯍꯧꯇꯅ ꯅꯤꯡꯇꯝꯕ ꯄꯨꯔꯛꯈꯤꯕ ꯂꯨꯕ ꯅꯥꯟꯕ ꯑꯁꯤ ꯏꯁꯣꯔꯒꯤ ꯍꯦꯛ ꯉꯝꯊꯪꯗ ꯂꯩ ꯑꯃꯗꯤ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤꯗ ꯊꯥꯖꯕ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ ꯄꯥꯎꯖꯦꯜꯂꯝꯕ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯖꯤꯅꯤ UN-ꯅꯁꯨ ꯉꯁꯤ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦ ꯑꯣꯐ ꯅꯟ ꯚꯥꯏꯑꯣꯂꯦꯟꯁ ꯍꯥꯏꯅ ꯔꯤꯀꯣꯒꯅꯤꯖꯟ ꯇꯧꯔꯕ ꯅꯨꯃꯤꯠꯅꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯕꯨ ꯇꯨꯡꯏꯟꯖꯕ ꯑꯣꯏꯅ ꯉꯁꯤ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯀ꯭ꯂꯤꯟꯂꯤꯅꯦꯁꯀꯤ ꯄ꯭रोग्राम ꯆꯠꯊꯔꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅꯁꯨ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯝꯇꯨ ꯁꯤꯠ ꯁꯦꯡꯕ ꯑꯃꯗꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝ ꯃꯍꯧꯁꯥꯒꯨꯝ ꯄꯥꯡꯊꯣꯛꯂꯤ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯍꯟꯕ ꯍꯥꯏꯕꯁꯤꯒꯤ ꯄꯥꯟꯗꯝꯗ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ ꯚꯥꯔꯠꯁꯤ ꯅꯤꯡꯈꯥ ꯇꯝꯅ ꯑꯔꯣꯝꯗꯣꯝ ꯂꯦꯞꯆꯔꯕ ꯃꯇꯝꯗꯨꯗꯩꯗ ꯑꯩꯈꯣꯏꯅ ꯃꯊꯪ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯁꯪꯕꯤꯙꯥꯟ ꯁꯦꯝꯕ ꯃꯇꯝꯗ ꯚꯥꯔꯠꯁꯤ ꯄꯨꯟꯅ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯇꯩꯗꯤ ꯌꯥꯝꯈ꯭ꯔꯦ ꯁꯦꯀꯨꯂꯔꯤꯖꯝ ꯅꯠꯇꯅ ꯙꯔꯃꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯅꯠꯇꯕ ꯑꯩꯈꯣꯏ ꯚꯥꯔꯠꯇ ꯂꯩꯔꯤꯕ ꯃꯥꯅ ꯑꯄꯥꯝꯕ ꯙꯔꯃ ꯆꯠꯆꯕ ꯌꯥꯏ ꯑꯗꯨ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤ we are all Indian we are all belongs this vast country ꯍꯥꯏꯕ ꯃꯗꯨꯒꯤ ꯋꯥꯈꯜꯗꯨꯗ ꯑꯩꯈꯣꯏ ꯁꯪꯕꯤꯙꯥꯟꯗ ꯃꯊꯪ ꯃꯗꯨꯒꯤ ꯑꯥꯔꯇꯤꯀꯜꯁꯤꯡ ꯑꯗꯨ ꯌꯥꯝꯈ꯭ꯔꯦ ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟꯗꯗꯤ ꯃꯗꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯕꯥꯄꯨꯖꯤꯅ ꯄꯥꯝꯖꯔꯝꯕꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯅꯕꯅ ꯑꯩꯈꯣꯏ ꯉꯁꯤ ꯑꯁꯤ ꯑꯩꯈꯣই ꯑꯣꯕꯖꯥꯔꯕ ꯇꯧꯖꯕꯅꯤꯅ Father of the Nation Mahatma Gandhi chahi chama yankhai hundoi suba mapok numit thauramga mari lenina ngasi 2nd October Kakching Municipal Council gi mikhalda Kakching Ward number 8 ta Indian National Congress Party ki councillor amadi member oina mirep thengnana ba sem sariba mathang sitna hanagi councillor Moirangthem ina khunbi amadi thokjom pisak amasung Pukrambam Robert pu miyam mamangda masak taktuna miyam dagi yaifa thoni bagi tharam ama ngasi Kakching ningthau laikai da leiba councillor mirep oina ba sem sariba ex councillor M ina khunbi gi yumda pangthokre INC Election Committee Kakching Ningthau Laikai Ward number 8 na sinduna pangthokiba ngasagi thoram aduda Indian National Congress Party bunung sijaba Kakching lamdam gi halsing party gi thaupuba luchingba singloinina Manipur Legislative Assembly election da Kakching A sida INC gi mirep oiduna mikhal thengnakiba Ketchum Kennedy na chungba saknairaba mioi kayana saruk yakhi thoram aduda wangangloi kayana Mahatma Gandhi gi maramda amadi Indian National Congress na India da hek ning tamlapadagi nation asigi demak lauduna lakhiba thodang sing amadi miyam gi yaifana ba pakhat kiba thabak thoram sing thaduna miyam da nawhona na paudumki ngasigi thoram adu Kakching Ward number 8 ki manungda laiba hal oirabi singda councillor amadi member mirep oidadoriba singi maikaidagi ngamjaba khudol pot piduna lakadoriba mikhal asida mai pakwa oinaba yaifa thoni jaki Sawombung Sangit Samaj Sawombung da Social Service ma pangthokre ngasigi thoram adu Gandhi Jayanti ga iroinana pangthokpani nongna Sawombung Sangit Samaj ki president oiraba KS Samungongna awang maikai asi makha maikai ga yengnabada khara sothabalai adubu Manipur gi miyam asi art and culture amadi sports na malem gi miyam da saktakpani miyam na mateng kharadang oiraba su pangduna maikai asigi khwaidigi leiraba Sawombung Sangit Samaj na miyam da art and culture yokhatpaga loinana masak naiba artist sing puthokpak ngamgani loop asigi nongna thau puraba guna mangangna lakliba tang tarada Sawombung Sangit Samaj ki yankhai nipal rak suba mapokumon thoram pangthoklagani haina Sangit Samaj asigi assistant secretary Wahengbam Janmen Joy Mitaina phungdorakli
DJ tadi gasu mari lenar gasu laiba tang tara nukaban numisida sobung tagi sama sigi yang kaya ni palak suka mapu kumona musuh laiba hari besigi amuku mora kaya ni sektor tu lupa nalan dapat tu ya ada musuh laiba segi musuh laiba ni na segi sama sigi itu member amri segi sama sigi nusi bibo mayam pun na punca laga hari ba social service kiye macam ingasi pakuk kiya bani. District Administration Thobal gi makhada ngasi District Health Society Thobal nasu CMO Office Thobal amadi District asida lairiba Healthcare Center singi akoibada lamtu sengdoktuna Gandhi Jayanti gi thoram pangthokre Chief Medical Officer Thobal Dr. Wainokul Singna luchingduna pangthokhiba lamtu sengdokpa aduda District TV Office, District Family Welfare Office, District AIDS Office, District Leprosy Office, IDSP, District Malaria Office, 10-bedded Ayush Hospital Thobal, UPIC Thobal, Food Safety Administration Thobal amadi District Program Management Unit, District Health Society Thobal gi staff singna sarup yakhe. Thoram adugi sarukama oina Thobal gi CMO complex da uchara singsu thakhe. Thobal Hospital da pangthokhiba lamtu sengdokpa aduda Medical Superintendent Dr. CS Memcha, Hospital gi staff sing CRED amadi security singsu sarup yakhe. Scheduled Tribe Demand Committee SCDC na sinduna Yelhomi Singbu Indian Constitution gi SC lisa yahun naba chatarapa khongjang ama oina ngasi Friends Union Club Yaifa Thoni Nupi Lup Khurai Haigru Makhonga kucham naduna Imphal East ki Khurai Haigru Makhongda wakat mifam ama chatari Thoram asiga mari lenana na Mairapam edition Maitei Convener Youth Wing SCDC na hai Tongan mafam singda wakat mifam chatarakpa asi ngasisu mafam asda chatari adubu hauzik fawbada government gi chaba response mata fangdri ai khoidagi hena chawrba furup sing asi fawba makhoigi mafamda SC gi list yawnaba hotnari adubu ai khoigi mioi khara khak laiba mutkiba yabagi pibamda lairiba asida ai khoigi ngaklo ama pibi naba haiba asi tangai fadaba amani maram asna ngasigi lengak asna miyam na pamliba demand asi lokhot fam thokpa sing khuding mak lokhotuna yelhomi sing asi kannaba hotna fam thoi haiki Pogi merak thana atin babre ama lominasi Kamera ama tahaure Kamera ama pau loba chatluraga halakpada wangoi kaithel dagi waheng khuman fawbagi manungda tahaure Kamera hapliba bag kaduda PONYTV gi logo amadi microphone na chingbasu yauki pau lobada sijanaba maru oiba kamera oibana kanagumba khunbiba mioisingna pukchel chauna sinabiraknaba nolukchari adongi awaman matik chana pizagani 7085131044 7005909489 amadi 9366255089 da pau pibiraknaba haizari pauzenjariba PONYTV uripok yambem lekai Breaking betong taram nokchari makhata ma pau pizari ngarang nungthil Uttar Pradesh ki Kanpur district da lai khurumba chatpa mioi sing tongba tractor trolley ama mamai leibada isingda tasin badagi mioi kuntaruk sire amadi mioi kharana aruba phibam da sokle hairi Police tagi fangba paw amagi matung ina laikhidaba mioi sing adu nupi amadi angang sing na ayambani amadi laikhidaba migi masing hengalakpa yai haina panari Thaudok adu Sahar Police Station gi manung chana leiba Badiuna village ta thokibani hairi mioi yankhairam tongba tractor trolley adu Fatehpur gi Chandrika Devi temple da churakoron ama yaururaga halakpada thokibani Thaudok adu haktheknana uhoba mioi singna mafam adu da changsinduda mateng pangki loinana asoka mioi sing adu Bitirgaon ki Community Hall Center CIC da pukhat ki hairi Thaudok asiga mari lenina Prime Minister Narendra Modi amadi Uttar Pradesh ki Chief Minister Yogi Adityanath nungaitaba phongdorakli Assam ki government project ki matangda miyam da khangan naba lairiba Directorate of Information Public Relations DIPR gi official Twitter handle ngarang nungthil hack tawkre hairi DIPR gi account oiriba Diprasam asi gi profile picture da MicroStrategy gi mapu amadi cryptocurrency investor Michael Saylor gi photo oni yaurga lairi hairi tungda IT professional singna account adu khara makai recover tobangam le hairi amadi account asigi security feature pumna hauzik review tawri hairi masina maram oiraga account asibu follow torma miyamna hariba account asigi Twitter pumna account asi mapung fana recover tawdriba fawba thazabigano hairi
Union Health Ministry ki data gi matung inna India da hokiba pung kunmari asida nauna COVID-19 positive oiba mioi lising ahom ga chahom humputara manga thingna kre mioi lising mari ga chani supna tarukna laina asdagi fakat ki amadi mioi tara nipal na laikhitre masiga tharaga housing fawada laichit asna maram oiraga laikidaba migi masing punna lak manga lising kunipal ga chatruk humputara humdoi oikibaga lonyana housing India da COVID-19 naduna laiba migi masingna lising kuntra tare ka chamri nifumari oiri Positivity rate na chada ama dasmik ani Nepal oiki amasung fagat pagi chang na chada marfutara Nepal dasmik taret ahom oiki. Health Ministry ki matung ina hozik fawbada laina asdagi ngak thok na ba lebak asigi oina crore chani tara Nepal hena COVID vaccine kap thokre hairi. Laichit asna laikhidraba mioi tara Nepal asi Kerala dagi mioi tara nithoi Maharashtra dagi mioi ahom amasung Odisha Tamil Nadu amadi West Bengal dagi mioi amamamni hairi. Loishilakpada maroiba pa omukana pizari. Mahatma Gandhi ki mapo kumon ga mari lenyana National Cleanliness Day thoram ngasi Imphal da laiba Gandhi Memorial Hall da Mahatma Gandhi ki kubam da hika leka tamdana pangthokre. Hingsa yaudaba violence yaudaba ihautana ning tamba purakiba Mahatma Gandhi ni haina CLP leader okram ibo bina phungdokre. Amadi India da hokiba pung kunmari da nauna COVID-19 positive oiba mioi lising ahom ga chahom humputara manga thingna kre mioi tara nipal na laikhitre. PONYTV ke nungthil gi Manipuri pau miyeng tabiri basingbo amukana khurumjari.